ꯃꯄꯥꯒꯤ ꯂꯝꯗꯝ ꯆꯤꯡꯁꯥꯡꯒꯤꯅ ꯍꯧꯔꯛꯐꯝ ꯅꯨꯡꯁꯤꯔꯕ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯃꯇꯝꯒꯤ ꯋꯥꯔꯤꯕꯨ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯜꯂꯕ ꯁꯪꯒꯥꯏ ꯃꯐꯝ ꯑꯗꯨꯗ ꯇꯥꯈꯤꯕ ꯃꯍꯥꯛꯀꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯏ ꯃꯔꯤ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯍꯥꯏꯅ ꯌꯦꯡꯂꯨꯕꯒꯤ ꯅꯨꯃꯤꯠꯇꯨ ꯂꯥꯛꯂꯦ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯒꯤ ꯍꯧꯔꯛꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯌꯨꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯦ ꯁꯨꯅꯤꯇꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯏꯆꯦ ꯊꯥꯖ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯅꯪꯕꯣ ꯆꯤꯟꯗꯤꯌꯦ ꯏꯆꯦ ꯅꯈꯣꯏ ꯉꯁꯤ ꯑꯣꯏꯅꯥꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯐꯔꯦ ꯐꯔꯦ ꯏꯃꯥꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯔꯤꯌꯦ ꯄꯥꯏꯍꯜꯂꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯁꯨꯅꯤꯇꯥ ꯐꯣꯟꯗꯨ ꯕꯤꯅꯥꯗ ꯄꯤꯔꯛꯏ ꯕꯤꯅꯥꯁꯨ ꯐꯣꯟꯗꯨ ꯊꯥꯡꯒꯠꯂꯒ ꯈꯣꯟꯖꯦꯜꯒꯗꯨ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯄꯥꯏꯕ ꯍꯩꯖꯗꯕꯒꯤ ꯃꯇꯧꯅꯤ ꯍꯜꯂꯣ ꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯇꯥꯏꯌꯦ ꯉꯁꯤ ꯅꯈꯣꯏꯕꯨ ꯑꯣꯏꯅꯥꯝꯗ ꯆꯠꯂꯨꯒꯅꯤ ꯍꯥꯏꯔꯤꯗꯨꯕꯨ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯗꯧꯕꯅꯣꯅꯦ ꯏꯃꯥ ꯇꯌꯥꯏꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯋꯥꯏꯗ ꯑꯣꯏꯅ ꯆꯠꯂꯨꯁꯦꯅ ꯍꯥꯏꯔꯤꯌꯦ ꯑꯗꯨꯕꯨ ꯈꯔ ꯉꯟꯇꯛꯅ ꯆꯠꯂꯨꯗꯅ ꯅꯨꯡꯊꯤꯜꯗꯨꯗꯤ ꯃꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯅꯕ ꯃꯇꯝ ꯑꯣꯏꯔꯗꯤ ꯎꯅꯅꯤꯡꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯌꯥꯏꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯍꯣꯏ ꯏꯃꯥ ꯀꯩꯕꯨꯅꯣ ꯌꯦꯡꯉꯣꯏ ꯃꯄꯥꯒꯤ ꯈꯨꯜꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯣ ꯃꯃꯥꯗꯨꯁꯨ ꯈꯔ ꯈꯪꯍꯟꯕꯤꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅꯅꯕ ꯃꯥꯅ ꯃꯃꯥꯕꯨ ꯋꯥꯔꯧꯔꯒ ꯂꯩꯔꯕꯅꯤꯅ ꯅꯪꯅꯅꯦ ꯈꯔ ꯍꯦꯛ ꯄꯥꯎꯗꯣ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯤꯌꯨꯀꯣ ꯍꯣꯏ ꯏꯃꯥ ꯄꯣꯛꯆꯕꯤ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜꯕꯨ ꯑꯁꯨꯛ ꯆꯥꯎꯅꯕ꯭ꯔꯥ ꯊꯥꯖ ꯕꯤꯅꯥꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯗ ꯄꯦꯟꯖꯕ ꯄꯣꯛꯏ ꯃꯁꯤꯅꯅꯤ ꯆꯤꯡꯁꯥꯡꯅ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯃꯥꯒꯤ ꯏ ꯃꯔꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯈꯪꯂꯒꯁꯨ ꯌꯣꯛꯆꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯁꯥꯒꯩꯗꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯕꯤꯅꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯥ ꯄꯣꯛꯆꯕꯤ ꯃꯃꯥ ꯂꯤꯁꯤꯡꯒꯤ ꯊꯃꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯔꯝꯒꯅꯤ ꯃꯃꯥ ꯑꯃꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯟꯗꯨꯅ ꯌꯣꯛꯆꯔꯛꯄ ꯑꯣꯏꯕꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯃꯠꯇꯅ ꯅꯣꯡꯃꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯉꯁꯤꯁꯨ ꯃꯆꯥ ꯆꯤꯡꯁꯥꯡꯅ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯂꯝꯗꯝꯗ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯆꯠꯂꯨꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯕꯤꯅꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯖꯅꯕ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯥꯙꯕꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯪꯕꯒꯤ ꯊꯥꯖꯗ ꯋꯥꯗꯨ ꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯒꯅꯦ ꯃꯃꯥꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏꯔꯨꯈꯤꯅꯨꯀꯣ ꯐ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯒ ꯅꯪꯁꯨ ꯅꯁꯥꯗꯣ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯧꯕꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯊꯝꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯥꯖ ꯃꯃꯥ ꯕꯤꯅꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟ ꯆꯤꯡꯁꯥꯡ ꯂꯩꯇ꯭ꯔꯤꯉꯩꯗꯨꯗ ꯃꯥꯙꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯨꯡꯗ ꯊꯝꯈ꯭ꯔꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯗ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯃꯒꯨꯟ ꯑꯁꯤꯅ ꯌꯨꯝꯐꯝ ꯑꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯁꯟꯗꯥꯏꯅꯅꯕ ꯊꯥꯖꯁꯨ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯃꯥꯙꯕꯤꯁꯨ ꯊꯥꯖꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯏꯃꯧ ꯏꯕꯦꯝꯃ ꯍꯜꯂꯣ ꯏꯃꯥ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯆꯤꯟꯗꯦ ꯏꯃꯥꯅꯦ ꯂꯥꯏꯒꯤ ꯀꯣꯟ ꯐꯦꯡꯉꯝꯕꯅꯤ ꯏꯃꯧꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯆꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄ꯭ꯔꯅꯤ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯄꯥꯎ ꯑꯃ ꯁꯨꯝ ꯇꯝꯃꯛꯀꯦꯅ ꯇꯧꯕꯅꯤ ꯃꯥꯙꯕꯤꯗꯤ ꯄꯥꯈꯠꯄ ꯐꯥꯎꯏ ꯃꯆꯥꯒꯤ ꯀꯔꯝꯕ ꯄꯥꯈꯠꯄ ꯄꯥꯎ ꯄꯤꯔꯛꯀꯅꯤ ꯈꯟꯕꯗ ꯇꯍꯥꯅ ꯀꯩ ꯂꯩꯔꯒꯦꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯄꯥꯈꯠꯅꯕ ꯅꯠꯇꯦ ꯇꯌꯥꯏꯗꯣ ꯉꯁꯤ ꯄꯥꯕꯨꯡꯒꯤ ꯈꯨꯜꯗ ꯆꯠꯂꯨꯅꯤꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯗ ꯃꯥꯙꯕꯤ ꯋꯥꯈꯜꯗꯨ ꯅꯦꯅꯥ ꯍꯦꯛ ꯇꯥꯖꯩ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯜꯗ ꯆꯠꯂꯨꯒꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯙꯕꯤ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯏꯃꯧꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯌꯥꯎꯗꯣꯏꯅꯤ ꯏꯃꯥ ꯏꯆꯥꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯔꯧꯔꯒ ꯂꯩꯔꯝꯒꯅꯤꯗꯣ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯥꯏꯗꯦ ꯏꯃꯥ ꯅꯣꯏꯅ ꯃꯐꯝꯗꯨꯗ ꯌꯧꯔꯒ ꯃꯄꯥꯕꯨꯡꯒꯤ ꯃꯤꯡꯗꯣ ꯍꯪꯉꯨ ꯂꯣꯏꯅꯃꯛ ꯈꯪꯅꯔꯝꯒꯅꯤ ꯑꯗꯨꯒꯅꯦ ꯅꯥꯎꯔꯦꯝ ꯀꯨꯃꯥꯔ ꯍꯥꯏꯕ ꯃꯤꯑꯣꯏꯗꯨꯒꯤ ꯌꯨꯝꯗ ꯆꯪ ꯏꯕꯨꯡꯉꯣꯒꯤ ꯃꯄꯜꯅꯤ ꯍꯣꯏ ꯏꯃꯥ ꯃꯥꯙꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯃꯆꯥꯒꯤ ꯃꯁꯛꯇꯤ ꯀꯅꯥꯅꯁꯨ ꯈꯪꯅꯔꯝꯂꯔꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯗꯨꯗ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯃꯄꯥꯕꯨꯡꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯒ ꯁꯣꯏꯗꯅ ꯀꯞꯀꯅꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨꯅ ꯁꯣꯏꯗꯅ
ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯃꯥꯙꯕꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯔꯥꯜ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯆꯥꯅ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯆꯥꯒꯤ ꯏ ꯃꯔꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯒ ꯎꯅꯔꯒꯗꯧꯔꯤꯕꯗꯨ ꯃꯗꯨ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯩ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯊꯦꯡꯅ ꯆꯠꯀꯅꯨ, ꯉꯟꯅ ꯆꯠꯅꯕ ꯇꯧꯀꯣ꯫ ꯍꯩꯃꯥ, ꯏꯃꯧꯗꯤ ꯍꯛꯆꯥꯡꯗꯣ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯌꯦꯃ꯫ ꯑꯩꯁꯨꯅꯦ ꯏꯃꯧꯕꯨ ꯎꯅꯕ ꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯤꯕꯅꯤ, ꯑꯗ ꯏꯆꯥ ꯅꯨꯄꯥꯅ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯔꯧꯗꯨꯅ ꯂꯩꯕꯁꯤꯗ ꯏꯃꯥ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯃꯥꯙꯕꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖꯁꯨ ꯃꯥꯙꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯏꯃꯥ, ꯇꯌꯥꯏꯅ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯌꯥꯏꯒꯤ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯒꯅꯤ, ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯏꯃꯥ꯫ ꯏꯃꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒꯅ ꯏꯃꯥ ꯋꯥꯈꯜꯁꯦ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏ꯫ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ꯫ ꯁꯛꯇꯤ ꯐꯅ ꯄꯥꯏꯔꯕꯁꯨ ꯑꯔꯥꯟꯕꯕꯨ ꯀꯅꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯒꯦꯅꯦ? ꯁꯣꯏꯗꯅ ꯃꯥꯒꯤꯁꯨ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯍꯩꯃꯥ, ꯑꯩꯁꯨ ꯃꯣꯏ ꯇꯌꯥꯏꯕꯨ ꯋꯥꯈꯜ ꯏꯪꯊꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯃꯣꯏ ꯇꯌꯥꯏꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯏꯃꯧꯅ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕꯁꯦ ꯏꯃꯥꯒꯤ ꯊꯃꯣꯏꯁꯨ ꯄꯦꯜꯂꯤꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯏꯁꯨꯁꯨ ꯂꯥꯛꯂꯅꯤꯗꯅ, ꯅꯃꯥꯅꯆꯥ ꯅꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕꯅꯤꯀꯣ꯫ ꯍꯩꯃꯥ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯆꯦꯛꯁꯤꯟꯅꯗꯤ ꯆꯠꯂꯨꯀꯣ ꯅꯍꯣꯏ꯫ ꯍꯩꯃꯥ, ꯊꯝꯖꯔꯣ ꯊꯝꯖꯔꯣ꯫ ꯊꯝꯃꯒꯦ ꯏꯃꯥ꯫ ꯊꯥꯖ ꯉꯁꯤꯗꯤ ꯅꯤꯄꯥꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯃꯃꯤ ꯎꯔꯛꯄꯁꯤꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯣ ꯍꯔꯥꯎꯖꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯡꯁꯥꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯃꯝꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯆꯦꯛꯁꯤꯟꯅ ꯅꯤꯖꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯁꯣꯝꯗ ꯃꯆꯥꯒꯤꯗꯃꯛ ꯅꯥꯎꯁꯨꯝ ꯐꯃꯨꯡ ꯁꯦꯝꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯅ ꯁꯦꯝꯂꯤꯕꯗꯨ ꯎꯔꯒ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯣꯏ ꯇꯌꯥꯏ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ꯫ ꯐꯖꯕ꯭ꯔꯅꯦ? ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯁ, ꯁꯤꯗꯤ ꯏꯆꯥꯁꯤꯡ ꯉꯁꯤꯃꯛ ꯎꯅꯤꯡꯉꯤꯗ꯫ ꯁꯤꯗꯒ ꯍꯤꯞꯍꯜꯂꯒ ꯂꯩꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ, ꯌꯥꯝꯁꯨ ꯅꯨꯡꯁꯤꯅꯤꯌꯦ꯫ ꯊꯥꯖꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯃꯆꯥ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯆꯠꯊꯣꯏ, ꯅꯪ ꯃꯃꯥꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯅꯦ꯫ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯖ ꯃꯕꯨꯛꯇ ꯄꯥꯏꯔꯒ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯣꯏ ꯇꯌꯥꯏ, ꯇꯥꯔꯝꯒꯗ꯭ꯔꯣ? ꯀꯧꯔꯛꯏꯁꯤ ꯌꯦꯡꯉꯨꯇꯨ꯫ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯦ ꯍꯧꯖꯤꯛ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯋꯥ ꯍꯥꯏꯕ ꯌꯥꯗꯦꯀꯣ? ꯐꯠꯇꯕ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯏꯆꯥꯅ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯃꯗꯤ ꯏꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯗꯣ ꯊꯦꯡꯈꯤꯅꯕꯅꯤ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯔꯪ ꯍꯩꯕ ꯁꯤꯃꯇꯪ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯇꯧꯔꯣ꯫ ꯍꯧꯖꯤꯛ ꯅꯪ ꯂꯩꯔꯤꯉꯩꯁꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯍꯧꯔꯒꯦ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯅ ꯇꯧꯔꯤꯕꯗꯨ ꯃꯅꯥꯛꯇ ꯐꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯊꯋꯥꯏ ꯍꯛꯆꯥꯡꯁꯨ ꯑꯇꯤꯌꯥꯗ ꯄꯥꯏꯕꯒꯨꯝ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯆꯥꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯤꯕꯗꯨ ꯊꯥꯖꯅ ꯑꯄꯥꯝꯕ ꯃꯑꯣꯡ ꯉꯥꯛꯇꯗ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯋꯥꯍꯩꯅ ꯋꯥꯇꯥꯅ ꯍꯥꯏꯕ ꯍꯩꯇ꯭ꯔꯒꯁꯨ ꯊꯕꯛꯅ ꯎꯠꯄ ꯃꯤꯁꯛꯅꯤ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯈꯛꯇ ꯅꯠꯇꯦ, ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯅꯨꯄꯤ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ꯫ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯤꯡꯁꯥꯡꯒ ꯊꯥꯖꯒꯁꯨ ꯆꯤꯡꯁꯥꯡꯒꯤ ꯍꯧꯔꯛꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯆꯤꯡꯁꯥꯡ ꯅꯣꯡꯃꯇ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ, ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯅꯣꯡꯃꯇꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯐꯝꯗꯨ ꯋꯥꯈꯜꯅꯔ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯏ꯫ ꯍꯧꯔꯛꯐꯝ ꯂꯝꯗꯝ ꯑꯁꯤꯃꯛꯇꯕꯨ ꯀꯅꯥꯅ ꯐꯖꯗꯦ, ꯅꯨꯡꯁꯤꯗꯦ ꯍꯥꯏꯅꯕ ꯇꯥꯕꯒꯦ? ꯃꯃꯥꯅ ꯇꯥꯛꯂꯛꯄ ꯂꯩꯀꯥꯏ ꯑꯗꯨ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯖꯤꯜꯂꯛꯂꯒ ꯀꯣꯟꯊꯣꯡ ꯑꯔꯣꯏꯕꯒꯤ ꯃꯄꯥ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯆꯤꯡꯁꯥꯡ ꯍꯥꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯃꯥꯅ ꯇꯥꯛꯂꯛꯈꯤꯕ ꯑꯗꯨꯒꯗꯤ ꯃꯐꯝꯗꯨ ꯈꯔꯗꯤ ꯈꯦꯟꯅꯔꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯍꯜ ꯑꯃꯗ ꯅꯥꯎꯔꯦꯝ ꯆꯤꯡꯈꯩꯒꯤ ꯌꯨꯝꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯍꯜ ꯑꯗꯨꯗꯤ ꯆꯤꯡꯈꯩꯒꯤ ꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡꯕꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫
ꯊꯥꯖꯁꯨ ꯐꯤꯕꯝ ꯑꯗꯨ ꯈꯪꯂꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯥꯙꯕꯤꯅ ꯍꯥꯏꯔꯛꯈꯤꯕ ꯆꯤꯡꯁꯥꯡꯒꯤ ꯃꯄꯜ ꯅꯥꯎꯔꯦꯝ ꯀꯨꯃꯥꯔꯒꯤ ꯃꯌꯨꯝ ꯑꯣꯏꯅ ꯍꯪꯂꯛꯏ꯫ ꯑꯍꯜ ꯑꯗꯨꯁꯨ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗꯤ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯅ ꯃꯤꯡꯗꯨ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕु ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯍꯪꯗꯨꯅꯗꯤ ꯂꯩꯊꯣꯛꯂꯝꯗꯦ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯗ ꯍꯣꯔꯦꯟ ꯍꯥꯏꯒꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯒ ꯀꯨꯃꯥꯔꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯄꯅꯤ꯫ ꯌꯨꯝꯗꯨ ꯅꯤꯡꯊꯤꯖꯅ ꯁꯥꯕ ꯌꯨꯝꯁꯨ ꯅꯠꯇꯦ, ꯂꯩꯕꯥꯛꯅ ꯋꯥꯏ ꯇꯩꯔꯒ ꯎꯅ ꯁꯥꯕ ꯌꯨꯝꯅꯤ꯫ ꯃꯄꯥꯟꯗ ꯑꯍꯜ ꯅꯤꯄꯥ ꯑꯃꯅ ꯄꯩꯌꯥ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯁꯥꯡ ꯁꯨꯃꯥꯡ ꯇꯝꯅ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯑꯍꯜ ꯑꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ, ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ? ꯑꯍꯜ ꯑꯗꯨꯗꯤ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯒꯤ ꯀꯅꯥ ꯆꯪꯂꯛꯏ ꯍꯥꯏꯕ ꯈꯪꯉꯨꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯈꯠꯂꯛꯄꯅꯤ꯫ ꯀꯔꯤ ꯍꯪꯒꯗꯧꯕ ꯏꯕꯨꯡꯉꯣ? ꯆꯤꯡꯁꯥꯡ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯌꯥꯡꯈꯠꯂꯛꯏ꯫ ꯃꯄꯥꯒꯤ ꯌꯨꯝꯐꯝ ꯃꯥꯒꯤ ꯏ ꯃꯔꯤ ꯊꯤꯕ ꯂꯥꯛꯂꯤꯕꯗꯨ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯈꯪꯖꯦꯟ ꯇꯞꯅ ꯍꯪꯂꯛꯏ, ꯁꯣꯝ ꯅꯥꯎꯔꯦꯝ ꯀꯨꯃꯥꯔ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯒꯦꯅꯦ? ꯃꯤꯀꯣꯛ ꯊꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯔꯅꯤ ꯅꯈꯣꯏꯕꯨ? ꯅꯠꯆꯗꯦ, ꯃꯤ ꯑꯃꯈꯛꯀꯤ ꯃꯔꯝꯗ ꯍꯪꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯣ, ꯀꯅꯥꯕꯨꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯆꯤꯡꯁꯥꯡ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ, ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯔꯒ ꯆꯤꯟꯕꯥꯜꯗꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯤꯡꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯎꯔꯦꯝ ꯆꯤꯡꯈꯩꯒꯤ ꯃꯔꯝꯗ ꯍꯪꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯆꯤꯡꯈꯩ ꯄꯜꯂꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯍꯜꯗꯨ ꯃꯁꯥꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯄꯒꯨꯝ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯈꯣꯏ ꯀꯅꯥꯅꯣ? ꯆꯤꯡꯁꯥꯡ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯝꯅ ꯃꯆꯤꯟꯗꯒꯤ ꯊꯣꯛ ꯂꯥꯎꯅ ꯍꯥꯏꯒꯅꯤ? ꯑꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯅ ꯑꯣꯏꯅ, ꯏꯄꯥꯜ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯒꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯀꯔꯤ? ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯅꯦ? ꯅꯈꯣꯏꯒꯤꯁꯦ ꯃꯤ ꯑꯣꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥꯗꯨ ꯊꯣꯛꯂꯛꯂꯒ ꯃꯥꯁꯨ ꯌꯥꯎꯅ ꯍꯪꯖꯤꯜꯂꯛꯏ꯫ ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯏꯕꯦꯝꯃ? ꯏꯃꯥꯕꯣꯛ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯎꯔꯦꯝ ꯆꯤꯡꯈꯩꯒꯤ ꯃꯔꯝꯗ ꯍꯪꯕ ꯂꯥꯛꯆꯕꯅꯤ꯫ ꯏꯃꯥꯕꯣꯛ ꯏꯄꯜ ꯍꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯕꯤꯔꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ, ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ꯫ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯑꯍꯜ ꯅꯤꯄꯥ ꯑꯗꯨꯅ ꯆꯤꯡꯁꯥꯡꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯅꯥꯎꯗꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯍꯧꯗ꯭ꯔꯦꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯆꯤꯡꯁꯥꯡ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤꯕꯗꯣ, ꯑꯉꯥꯡꯗꯨꯒꯤ ꯍꯛꯆꯥꯡꯗꯤ ꯎꯍꯧꯈꯤꯕ꯭ꯔꯥ? ꯋꯥꯍꯪ ꯑꯗꯨꯗ ꯑꯍꯜ ꯅꯤꯄꯥꯗꯨ ꯋꯥꯈꯜ ꯈꯟꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯃꯁꯥꯗꯤ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯕꯗ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯅ ꯍꯛꯆꯥꯡ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯁꯤꯡꯅ ꯇꯝꯂꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯏ, ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯕꯨꯡꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯄꯨꯂꯤꯁꯁꯤꯡꯅ ꯍꯥꯏꯔꯛꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯥꯕꯨꯡꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗ ꯊꯅꯝꯕꯗꯒꯤ ꯍꯣꯝ ꯑꯗꯨꯗ ꯆꯥꯎꯔꯛꯈꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯥꯏꯀꯩ, ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯊꯤꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯗ ꯀꯗꯥꯏꯗ ꯆꯠꯂꯒ ꯍꯪꯂꯨꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯁꯥꯡꯂꯕ ꯃꯇꯝꯁꯤ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡ ꯄꯥꯕꯨꯡꯒꯤ ꯂꯝꯗꯝꯁꯦ ꯏꯃꯥꯅ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯃꯃꯥ ꯑꯄꯣꯛꯄꯤ ꯄꯜꯂꯛꯄꯗꯨꯗ ꯑꯍꯜ ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ ꯂꯤꯔꯛꯏ꯫ ꯆꯤꯡꯁꯥꯡꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯗꯤ ಮಿಟ್ಲುದಗಿ ಪಿರಾಂಗ್ ಸಿಂಥರೆ ಮತಂ ಅದುದ ಕುಕನ್ ಪಾಂಗನ್ಬ ಇಮುಂಗ್ ಅದುಗ ಲಂಬಾ ತೌಬಸು ngamda ಮನಾವ್ ನಿಪಾಬು ಕರಿಶು ಲೈತನ ಲಕ್ಚ ಖುದುಂ ಚನ್ಖಿಬ ಮತವದು ನಿಂಗ್ಸಿಂಗ್ ಲಕ್ಲಗ ಮಪಿ ಸಿಂಥೈ ನೈಖಿದ್ರಬ ಮನಾವ್ ನಿಪಾಬು ನಿಂಗ್ಸಿಂಗ್ ಚಿಂಗ್ಸಾಂಗ್ ಬುಸು ನುಂಗ್ಶಿನ ಕೊನ್ಸಿನ್ಬಿರೆ ಮಾಧವಿ ಬುಸು ಯಾಮ್ನ ವಾರೌನ ಹೈರೆ ಮಸಿಮಕ್ ಥೋಕನಿ ಹೈಬ ಮಾಧವಿ ಮಸಾಮಕ್ನ ಹೈರಖಿಬದು ಥಾಜಸು ನಿಂಗ್ಸಿಂಗ್ ಲೈ ಅದುಬು ಮಿಕುಪ್ ಅಸಿದ ಮಾಧವಿಗೆ ಒಯ್ಬ ವಾರಿದೆ ಲೀದುನ ಖಂಗ್ಹಲ್ಲುಡ್ರೆ ಚಿಂಗ್ಸಾಂಗ್ನ ಮಪಾಗಿ ಮರಂದ ಖಂಗ್ನಿಂಗ್ಲಿಬ ಹಂಗ್ಲಿಬ ಮಯಾಮ್ದೋ ಒಯ್ನ ತುಮಿನ ತಾರಗ ಲೈರಿ ಲೀರಿಬ ವಾರಿಸಿಂಗ್ ಅದುನ
ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯧꯔꯨꯔꯒ ꯆꯤꯡꯁꯥꯡꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯎꯅꯍꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯌꯥꯝꯗꯨꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅꯁꯨ ꯌꯦꯡꯕꯤꯔꯛꯏ꯫ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯑꯣꯏꯈꯤꯕ ꯐꯤꯚꯝ, ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯈꯤꯕ ꯏꯃꯨꯡꯒꯤ ꯏꯔꯥꯡ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯇꯝꯂꯛꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯆꯤꯡꯁꯥꯡ ꯃꯄꯤ ꯁꯤꯟꯊꯩ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯅꯥꯝꯇꯕꯨ ꯋꯥꯔꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯜꯕꯨꯗꯤ ꯃꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯄꯥꯅ ꯌꯨꯝꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯃꯤ? ꯃꯄꯥꯅ ꯀꯔꯤ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯂꯝꯃꯤ? ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯆꯥ ꯈꯥꯏꯅ ꯇꯝꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯐꯝꯃꯦꯜꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯄꯥꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯍꯟ ꯃꯄꯥꯒꯤ ꯃꯁꯛ ꯇꯥꯛꯄꯤꯔꯤ꯫ ꯆꯤꯡꯁꯥꯡ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯒ ꯃꯄꯤ ꯁꯤꯟꯊꯅ ꯃꯄꯥꯕꯨ ꯌꯦꯡꯖꯩ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯄꯥꯕꯨꯡ ꯍꯥꯏꯅꯁꯨ ꯀꯧꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯑꯗꯨꯗꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯃꯣꯏ ꯃꯥꯅ ꯃꯦꯟꯁꯤꯟꯈꯤꯗꯨꯅ ꯆꯤꯟꯕꯥꯜ ꯀꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯈꯥꯝꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯠꯅ ꯃꯃꯤꯠꯇ ꯃꯦꯟꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯄꯤ ꯁꯤꯟꯊꯅ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯂꯦ꯫ ꯃꯄꯥꯒꯤ ꯃꯄꯥꯎ ꯀꯌా ꯑꯃꯁꯨ ꯇꯝꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯪꯉꯤ꯫ ꯐꯅ ꯀꯨꯏꯅ ꯃꯌꯥꯝ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯏ ꯃꯔꯤ ꯍꯥꯏꯕꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯤꯀꯣ ꯍꯥꯏꯅ ꯈꯟꯖꯤꯜꯂꯨꯕꯗ ꯆꯤꯡꯁꯥꯡ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯩ꯫ ꯏ ꯃꯔꯤ ꯇꯤꯟꯅꯕꯒꯤꯔ ꯆꯤꯡꯁꯥꯡꯒꯤ ꯃꯁꯛ ꯃꯇꯧꯁꯨ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒ ꯈꯔ ꯈꯔ ꯂꯣꯏꯅ ꯃꯥꯟꯅꯩ꯫ ꯉꯁꯤ ꯈꯛꯇ ꯈꯪꯅꯕ ꯑꯣꯏꯔꯒꯁꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯆꯤꯟ ꯃꯅꯥꯎꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯅꯥꯍꯜꯒꯤ ꯀꯦꯁ ꯑꯗꯨ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯀꯦꯁ ꯍꯤꯌꯔꯤꯡ ꯂꯩꯒꯗꯕꯗꯨ ꯈꯨꯗꯛꯇ ꯇꯧꯁꯤꯜꯂꯒ ꯁꯅꯥꯍꯜꯕꯨ ꯕꯦꯜꯗ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯈꯨꯗꯛꯇ ꯎꯅꯩ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯌꯥꯊꯪ ꯀꯌా ꯑꯃ ꯇꯥꯎꯊꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯅꯥꯍꯜꯒꯤ ꯌꯥꯊꯪꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕꯒꯨꯝ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯃꯈꯜ ꯁꯨꯅ ꯄꯥꯏꯈꯤ꯫ ꯂꯝꯗꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯕ ꯉꯝꯂꯕꯒꯨꯝ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯑꯣꯡꯗ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯐꯣꯡꯅ ꯆꯠꯄ ꯍꯧꯅꯩ꯫ ꯄꯥꯎꯗꯨ ꯇꯥꯕꯗ SP ꯄꯣꯏꯔꯦꯝꯕꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯂꯩꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯒꯠꯄ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯁꯅꯥꯍꯜꯗꯤ ꯊꯥꯗꯣꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯗ ꯀꯣꯜ ꯇꯧꯔꯒ ꯈꯪꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯁꯣꯏꯗꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯛꯂꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗ SP ꯄꯣꯏꯔꯦꯝꯕ ꯇꯧꯐꯝ ꯈꯪꯗ ꯆꯤꯡꯁꯥꯡꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯍꯥꯏꯊꯔꯛꯂꯦ꯫ ꯆꯤꯡꯁꯥꯡꯒ ꯊꯥꯖꯒꯁꯨ ꯂꯩꯔꯝꯂꯤꯕ ꯆꯤꯡꯁꯥꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯇꯧꯔꯝ ꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯃꯄꯥꯒꯤ ꯃꯤꯡꯗ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯍꯪꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯄꯥꯕꯨꯡꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯌꯥꯝꯕ ꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯅꯤꯖꯩ꯫ ꯀꯨꯃꯥꯔꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯒꯤ ꯐꯣꯇೋ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯆꯤꯡꯁꯥꯡꯗ ꯁꯤꯟꯅꯔꯛꯏ꯫ ꯃꯊꯪ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯖꯕꯨꯁꯨ ꯑꯐꯕ ꯕꯣꯔ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯂꯒ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯁꯥꯡ ꯉꯁꯤꯗꯤ ꯋꯥꯔꯝꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯈꯤꯕꯒꯨꯝ ꯃꯁꯥꯗꯨ ꯏꯌꯥꯡ ꯌꯥꯡꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯇꯕꯨꯅꯤ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯛꯄ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯄꯤ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯩ꯫ ꯅꯤꯄꯥ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯄꯁꯤ ꯌꯦꯡꯕ ꯐꯪꯖꯕ ꯑꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ꯫ ꯅꯤꯄꯥ ꯃꯥꯒꯤ ꯑꯃꯝꯕ ꯄꯨꯟꯁꯤ ꯃꯇꯦꯛꯇꯨ ꯂꯣꯏꯔꯛꯂꯦ꯫
ꯇꯞꯅ ꯇꯞꯅ ꯄꯨꯟꯁꯤ ꯃꯥꯁꯨ ꯃꯉꯥꯜ ꯐꯪꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯩ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯝꯕꯣꯜ ꯌꯧꯁꯤꯜꯂꯛꯄ ꯑꯗꯥꯏꯋꯥꯏꯗ ꯊꯥꯖ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯆꯤꯡꯁꯥꯡꯕꯨ ꯈꯥꯝꯂꯛꯏ꯫ ꯃꯣꯏꯇꯌꯥꯏ, ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯃꯨ꯫ ꯀꯩꯒꯤꯅꯣ? ꯃꯐꯝꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯒꯥꯔꯤꯗꯨ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ꯫ ꯊꯥꯖꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤꯕ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯤ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯄꯨꯡ ꯐꯥꯔꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯆꯥꯎꯔꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯒꯨꯝ ꯂꯦꯡꯗꯅ ꯂꯩꯕ ꯎꯔꯒ ꯊꯥꯖꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯏꯪꯊꯍꯜꯂꯤ ꯉꯁꯤꯗꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯕꯥꯏꯛ ꯑꯃꯗꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯃꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯑꯅꯤꯔꯛ ꯀꯥꯞꯁꯤꯜꯂꯛꯄꯗꯨ ꯊꯥꯖꯒꯤ ꯍꯛꯆꯥꯡꯗ ꯑꯣꯏꯅ ꯄꯥꯜꯂꯤ꯫ ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯆꯤꯡꯁꯥꯡꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯊꯥꯖꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯗꯨ ꯎꯔꯒ ꯄꯥꯈꯠꯅ ꯅꯨꯄꯤ ꯃꯥꯕꯨ ꯀꯣꯟꯈꯠꯂꯤ꯫ ꯊꯥꯖ, ꯇꯥꯕ꯭ꯔꯣ? ꯊꯥꯖ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯥꯖ! ꯈꯨꯗꯛꯇ ꯆꯤꯡꯁꯥꯡ ꯊꯥꯖꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯤ꯫ ꯃꯁꯥꯗꯨꯁꯨ ꯏꯈꯦꯡ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯈꯪꯇꯞꯇ ꯍꯣꯟꯕ ꯍꯧꯏ꯫ ꯃꯄꯤ ꯁꯤꯟꯊꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯕꯨꯛꯇ ꯄꯥꯏꯔꯒ ꯈꯥꯡꯅꯕ ꯍꯣꯠꯅꯩ꯫